Hello ma'am, ngasisu arar prajena yamna nungairaba movie ama puduna lakle. Hairiba movie asigi mamingna Cinderella Man. Film asi 2005 ta puthokiba action amadi sport ta based toba movie amani. Duga hairiba film asisu asengba warida yumpham oiduna namkhiba film amasu oiri. Film asigi panbe aba rating khara pallabadi IMDb rating da 10 gi manungda 8, Rotten Tomatoes da 80% ni. Aduga karigumba aina film asi lirakpa matamda soiki rankhiba yarobasu mayamna ngakpiu. Adudi ma'am matam mangandabida Cinderella Man hairiba film asigi asengba wari romdoina mai onselasi. Film asigi hoba sinda 13 November 1928 ki boxing thinabagi ring amadagi haurai. Masida America gi yamna phawba J Braddock kauba boxer ama bu ulai. Hairiba boxer asi yamna mathauna leiba yamna marinjen khaba sahi khudingi sinba competition kyada mahak pumaithiba piba ngamdaba boxer amani. James gi yamna nuksiraba amadi mahak yamna thajaraba marup ama sulairami. Hairiba marup adu judge amasu oirami aduga mahak ki maming aduna Joy haina koromi. Aduga James ki boxing asigi manager so oirami. James amadi Joy makhoi anina thamoi sengna amadi mon manana thabak tawbana maram oiraga sahi khudingi sinba boxing ki competition kyada James na dum mai paktuna leirami. Dubu makhoi hojik silliba boxing ki competition asida James na phanamna kajaba tarabusu mahakti paisa yamna phangamde. Amadi James ki family amasu leirami. Mahaki family asida mahaki macha sing amadi mahaki nupi ga loinana akhoi yamna nungsinana su leirami. Aduga James ki nupi asigi mamingna May haina koromi. May nasu James bu yamna thamoi sengna nuksijabana maram oraga makhoi leiminaba matamda yamna nuksi chanana leiminarami. Adum oinamak James ki nupi May nadi mahaki nupa James asibu boxing chanaba adu pamamde. Arigino haibigi maramdi airiba masana asi yamna sathiba amadi sokpa siba yabagi chance leibana maram oraga James ki nupi May aduna mahaki nupa James asibu boxing chanaba adu pamdribani. Adubu May nasu khangami madudi mahaki nupa James na karigumba boxing asi sanadaba tarabadi khoina karaidagi paisana makhoigi imung asi chalaigadoribano haiba dusu khangami. Asigi damakta James ki nupi May aduna su mathwai wajarami. Sum tapna haukibana maram oraga 1933 gi cinema bu ulai. Hairiba matam masida James adu depression narami. Sumna James na depression nara iba asi sahi mari chopna pharami. James na depression narakpigi maram yamna chauna leirami. Madudi mahakna mahaki punsida achauba thabak kaya ama tawge khanba amadi mahaki family adubu mahakna nungaina thamge khanba mayam adu mahakna tawba ngamdabagi damakta mahak depression nara ibani. James na mahaki punsida achauba mai pakpa proknaba amadi mahaki family adubu nungaina thamnabagi damakta mahakna tawdaba thabak amata leramde. Duga mahakna thabak khudimak chilauti dabida loina surami. James na hojik leiriba mafam asidasu yamna chawba khumup ki factory amasu leirami. Hairiba factory asidasu mahakna thabak kyasu surami. Hairiba khumup ki factory asigi mamingna dog saina koromi. Duga factory asida load unload tawbagi thabak kya amasu tawrami. Hairiba load amadi unload tawbagi thabak asi mafam asida leiriba mioi kyana thabak phangnadabana maram oiraga thabak adu sunabagi damakta loina laknarami. Adubu mafam asida thabak suba laiba mioi myam adu loina thabak phangbadi natte asidasu natte James na paisa ki damak khallaga boxing thitanabagi game kyadasu saruk yarami. Sigi matungda James na mahaki family aduda asumna hairami asidi aigi fight ki match ama lei. Hairiba match asida aina mai palakpa natraga maithirakpa haiba adudi aina haiba ngamde. Karigumba aina mai palakpa tarabadi $50 phangani haina su hairami. $50 hairiba paisa ki senpham asi aigi oinadi yamna chawroba senpham amani haina mahaki family aduda su hairami. Sigi matungda James na boxing thinabagi ring bout aduda chalami. Adubu mahakna mafam aduda yorpa matamdadi mahak sanabagi khudongchaba adu phangamde. Adudagi James adu mathwai nungaitana mayumda hala ami. Mahakna mayumda halapagi lambi aduda mahaki machanupi aduna ngonda chenchalaga kolaga asumna haira ami. Hello friends, aisu game de yamna ngaujaba misak amani. Maram masina aina matam pumbada haki loksing sizinaduna matau karamna paisa tangani haibagi matangda honai. Hairiba sina maram oraga aina matam ayambada 1xbet haiba sibu sizinai. 1xbet hairiba company asi international license oibada natana mafam asida ikoina khudongchaba kaya amaga loina duna su piri. Ikoina mafam asida betting kaya amasu tawduna
withdraw tawba matamdasu support kaya ga loinana yamna laiba mongda withdraw tawbasu yari aikoina mafam asida game kaya gi score bu predict tawduna real money kaya amasu tanbiu mayam haujik T20 cricket su hokre contest asida adomna saruk yanabagi damakta nasagi oiba 1x team amabu semduna pamjaba player kaya amabu tawduna contest asida thamiba pricing haibadi Apple iPhone 15 Pro Max Samsung Galaxy S24 Ultra Sony PlayStation 5 amadi masidigi hena ahenba price kaya amagasu thamli asigi chumathakta mapam asida ahenba game kaya amagasu leiri makhoi singa dudi casino game black jet roulette black carrot amadi poker na singba game kaya amagasu yauri duga mapam asida aina khwaidigi pamjaba game di crash game asini maramdi crash game hariba game asi ayhangna sanaba matamda maaki rule asi aduki matik laiba haibadu oi aram asina aikoina mapam asida winning tawduna paisa kaya amasu tanba ngamgani aram aduna aigi nuksiraba marup singna mafam asida registration tawba matamda aigi promo code pu sijinabiu amasung welcome bonus oina 66000 phaugi phangba yabagi khudongchaba sing asibu lobiho pare adudi mayam promo code amadi link adu aina comment section da pin tawduna thamjaramge baba aikogi dada je aduna huranbagi thabak tawre tang asida je hairiba misak asi atai kanamta natte James ki machanupa amani adudagi James na mayumda halaaba matungda mahaki machanupa je aduda asumna hairami je nahangna kari potpu huralurage ariba posa adu karino engonda yamna thuna hayu haina hairami adubu je di mapana hangiba adu karimta khumdabida mathak toina chenkhatkirami adudagi James na mahaki machana huraliba posak adu karino haina yenguba matamdadi bottle ama oiduna leirami ariba bottle asi mid jonba dukan amadagi huralakpa oirami adudagi James na mahaki machanupa je adubu dukan aduda puduna mahaki machanupa na hurala iba bottle adubu pithoami aduga James na dukan mapu duda asumna hairami aigi chanupa asina nahaki dukandagi paisa piramdabida pot asi puduna la amale maram asina aina nahaki pot asibu thinba la ibani haiduna pirami adudagi je amadi mahaki mapa James makhoi anina bottle adu dukanda piramlaba matungda makhoi anina sumlambida halakpa matamda machanupa je na James ta sumna haira ami papa aikogi imanaba malai hairiba imanaba adu makhoi parents na mayumda yokpa thakpa ngamdre haiduna makhoi uncle da paisa pirga yonthokare haina su hai sida James na machanupa je da asumna hairami je baba wa ma haige taw adudi aigi punsida nungaitaba awaba thabak kaya ama leiba tarabasu huranba haiba thabak asidi kaidonungda tawroidabani ga baba na hairiba wa asi nahaki namanaba adu jasu hayu haina hairami machanupa je nasu James ta sumna hairami baba ai wasaktuna hairi si haiba numit asidigi aina kanamtagi mapot huralaroi aduga wahi asi aigi imanabadasu haige haina hairami mathangi sinda James adu makhoigi boxing tawnabamgi bout adu dalami duga James ki mamanaba Joy amadi makhoigi boxing gi manager aduga wari sanaraba matungda James adu boxing thinanabagi ready toromi dum oinamak hairiba matam asida James ki je thangba makhut adu sokhibana maram orga haujik pura oinadi phadribani masigi wari asi mahaki mamanaba Joy amadi boxing gi manager duda mahangna takthomde madudagi James ki mamanaba aduna makhuta bandage adum yelakpa matamda khangami madudi James ki makhut asi hana sokhiba male haujik phawa phatrima male haina khangami dudigi James ki mamanaba Joy duna James asumna hairami James nahaki nakuta so iba si aingonda hana kanganbadi phabani hangna asumna haidoktabida aingonda mi number sidi nahak yamna phatte haina hairami James na muk mamanaba duda asumna hairami Joy aina nangi naphamda asigumba wasing asi lotibagi maramdi aigi mung adu haujik yamna ware duga aigi family adubu chalainabagi damakta paisa amata leitre maram masina ngasigi fight asi aina tawdaba sungya yadabani haina hairami James ki wahi sing adu Joy na taraba matungda Joy na James ta sumna hairami pare adu oiba tarabadi nahaki soiba nakhut asi aina bandage yetpa matamda anirak oina yetpirage haina hairami rigumba aina asumna anirak yetpa tarabadi nahaki horen phunarakpa matamda sep kharadi oigani haina hairami sigi matungda James adu mahaki bandage adu yetpa loirabana maram oraga boxing gi ring gi bout adugi manungda changaba matungda haka fight tawgadariba nupa aduga mahaka yamna tamthiba mongda fight toromi khoi ani gi fight asida James na mahaki opponent oiriba fighter adubu yamna tamthiba mongda fudatlami dubu James ki soiba makhut ki saruk adu haujikti pura oina phajana sokhirami maram asina James na mahaki oithangba khut adu khitang sizinaraga mahaki opponent oiriba fighter aduga yamna tamthiba mongda fudatnarami asigi matungda makhoigi ahanba round adu loikhirami madudagi di James amadi Joy makhoi ani wari sanaraba matungda makhoigi second round gi fight adu phunanabagi sem sarami hairiba matam asida James ki makhut je thangba saruk adu sokhibana maram oiraga mahaki oinadi maithinabagi yamna sawba machak ama oirami tawduna makhut gi fight adu adum torokpa matamda James ki makhut adu sokpana maram oiraga mahakti yamna warami
ꯖꯦꯝꯁꯀꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯑꯣꯗꯤꯌꯦꯟꯁꯁꯤꯡ ꯑꯗꯨꯅ ꯆꯥꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯀꯨ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯖꯦꯝꯁꯇ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯝꯖꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯇ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅꯁꯨ ꯂꯥꯎꯗꯨꯅ ꯉꯥꯡꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯐꯥꯏꯠ ꯑꯁꯤ ꯑꯣꯗꯤꯌꯦꯟꯁꯁꯤꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯐꯥꯏꯠ ꯑꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯕꯣꯛꯁꯤꯡ ꯑꯁꯤꯕꯨ ꯁꯤꯜꯂꯤꯕ ꯕꯣꯛꯁꯤꯡꯒꯤ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ सिगुम्बा मौंगी बॉक्सिंग असी अमुक हन्ना तौदनबा हाइदुना कमिटी की मीसिंग अदुना जेम्स की ममानबा जोय दुदा हाइरमी अदुगा कमिटी सिंग अदुना जोयदा मुकचो असुमना हाइरअमी अखोइना असुमना बॉक्सिंग असी सिनबा तारबदी सिंग असुबु येंगबा लाइबा ऑडियंस सिंग असिना मथंगी मैचता कनामतने येंगबिररोय तुमना तौबा तारबदी अखोइगी टिकेट सो अमता सिटलरोय हाइना हाइरअमी अदुगा जेम्सना हुजिक तौरिबा मौंग असी मखोय यामना नुंगाइते हाइना सो हाइरमी मरम असिना जेम्सना बॉक्सिंग सानाबगी लाइसेंस अदु अखोइना मफम असिदा खुदक्तगी कक्थटलबनी हाइना हाइरमी अदुम ओइनमक मखोयगी बॉक्सिंग की कमिटी की मैनेजर असी जेम्स की ममानबा जोइना ओइरिबनी सुमना मखोयगी कमिटी अदुना जेम्स असी अमुक हन्ना बॉक्सिंग सानाबा याररोय हांगना बॉक्सिंग सानाबगी लाइसेंस अदु कए हाइबदु ताबा मतमदा जेम्स अदु यामना मथ्वाइ नुंगाइरमदे मरम असिना जेम्सना माकी ममानबा जोय अमदी बॉक्सिंग की कमिटी अदुदा मांगना सुमना हाइजरमी खोइना अइगी बॉक्सिंग की लाइसेंस अदुदति कपिगनु अइना बॉक्सिंग असी सानाजरगा अइगी इमुंग मनुंग अदु पुजरिबनी दुगा अइहांगना असी नत्रबदी अइगिदी उपाय मतसु लैते हाइनासु हाइजरमी तुम ओइनमक मखोयगी कमिटी की मेंबर सिंग अदुना जेम्सना हाइरिबा वा अदु अमता तारमदे हौजिक्ति जेम्स अदु मथमो यामना काइरमी अदुगा महाकी पुंसिगी पांदमदी बॉक्सिंग सानारगा अफावा मियोय अमा ओइरबा मतुंगदा महाकना महाकी फैमिली असिबु नुंगाइना थंबा असि महाकी आसानी दुबु महाक हौजिक्ति कमिटी अदुना बॉक्सिंग सानाबगी लाइसेंस अदु कक्खिबना मरम ओइरगा महाकना खंजरंबा आसासिंग अदु लोइना काइरगा महाक मयुमदा थवाइ नुंगाइतना हलाअमी जेम्सना मयुमदा यौरबा मतुंगदा महाकी नुपी मेदा महाकी थोखिबा थौदोकसिंग अदुगी मरमदा महाकना करीमता वरी लिरमदे मसिगी महत्ता जेम्सना महाकी नुपी मेदा असुमना हाइरमी सिगी सानकिबा मेस अदुगी मखोइना इङोंदा पैसा अमता पिरक्ते मखोइना सिलमिबा मेस अदुदी तुपनगी मयामगी नुंगाइनबा एंटरटेनमेंट की प्ले अमा ओइदुना लेरमे हाइना हाइरमी दुगा बॉक्सिंग की कमिटी की मेंबर सिंग अदुना अइना बॉक्सिंग सानाबगी लाइसेंस अदु पुंसिगी ओइना कक्थटखरे मरम असिना अइना बॉक्सिंग अमुहन्ना सानाबा याररोय हाइना माकी नुपी अदुदा थवाइ नुंगाइतना सो हाइजरमी तांग असिदा जेम्सना महाकी नुपी मे अदुदा तमाइबा वरी अदु महाकी नुपी अदुना तारबा मतुंगदा जेम्स की नुपी मे अदुगी वखंदा नुंगाइबसु फावरमी अदुगा नुंगाइतबसु फावरमी एना वखन नुंगाइरिबगी मरमदी महाकी नुपा असि महांगनादी बॉक्सिंग सानाबा अदु पामदबनी मरम असिना महांगना नुंगाइरिबनी अदुगा मेना अमुकसु खलमी मदुदी महाकी नुपाना बॉक्सिंग सानादबा तारबदी मखोइना कराइदिगी पैसाना मखोइगी फैमिली असिबु चलाइगदोरिबनो हाइनासु खल्ली असुमना जेम्स की लोइनबी मे अमदी जेम्स मखोइ अनिना माथ्वाइ नुंगाइतना वरी सानादुना मखोइ अनी कोनसनरमी पेन अमु जेम्सता हाइरअमी नांगना बॉक्सिंग सानाद्रबनिना कराइदिगी पैसाना अखोइना अखोइगी इमुंग असिबु चलाइगदोरिबनो जिक्ति अखोइना पैसा यामना थोक्तबना मरम ओइरगा अखोइगी इचासिंग असिसु थाकपा ngamaroy मरम मसिना इचासिंग असि अखोइगी इचेगी मनाक्ता थमखरसि हाइना एना जेम्सता हाइरअमी वहीसी ताप मतमदा जिमना महाकी नुपी मेदा असुमना हाइरअमी हांगना हाइरिबा वादु अइ याबा ngамoi करिगिदमक्ता अखोइगी चासिबु मीगी मेमदा तमतोकदुरिबनो यागना बॉक्सिंग सानाद्रबसु डॉग्सता चत्तुना लोड अमदी अलोड तौबगी थबक अदु यावगनी मसिदा डॉग्स हाइरिबसि मखोइगी मफम असिदा लैबा खुंगकी फैक्टरी अदुबुनी अदुगा करिगुंबा अइना डॉग्सता थबक फंगदबा तारबसु अइना लंबी मपानदा फमदुना कोबलर ओइदुना मियोय क्यागी खुंगपु अइना सेंगनी दुगा अइना पैसा मयाम अमा तानगनी दुगा पैसाबु फंगनी हाइरबदी अइना थबक चिलाउ थीदबिदा थबक अमा हेक्तबु लोइना तौगनी हाइना सु हाइरमी असिगुमलबा मेगी नुपागी वाइसिंग असि ताबा मतमदा मे अदुदी थवाइ नुंगाइरमदे अदुगा महाकी नुपा अदुदा चेना कोनसलगा असुमना हाइरमी हांगना अइगिदी पुमरमकनी अइगिदी थवाइनी अदुगा नहाकी असिगुमबा मोमतो असिना अइना नंबु अदुके मतिक नुक्सिरिबनी जेम्सना थौना लैना थबक पुमनमकपु तौबा ngamliba asisu महाकी नुपीना महाकी दमक्ता मतम पुनमक्ता लेपिबगी ओइरमी अदुगा जेम्स की आशा हाइबबु महाकी नुपी अमदी महाकी मचासिंग असिनी असुमना मखोय कोनजनादुना अमगा अमगा मथ्वाइ नुंगाइतना वरी अदु सानबा लोइरबा मतुंगदा हाइरिबा सिन असि कट तौखिरमी मथंगी सिनदा जेम्स अदु मखोयगी मफम असिदा लैबा डॉग्स हाइबदी खुंगकी फैक्टरी अदुदा लामी हांगना खुंगकी फैक्टरी अदुदा यौरपा मतमदा मफम असिदा अदुकी मतिक मी यामना लैरमी हाइरिबा मी मयाम अदुगी मरक्ता मखोयगी लोड अमदी अनलोड तौबगी थबक्की मी खलकपा मतम अदुदा जिमसु खलमी अदुगा जिमना महाकी मखुत सोए हाइबदु फैक्टरी असिगी मियोइसिंग अदुदा अमता हाइदोअमदे करिगिनो हाइबगी मरमदी महांगना करिगुंबा ताकथोउबा तारबदी महाक थबक असि तौरोइदरिबनी अदुगा महांगना थबक असि तौदबा तारबदी महाकी युमगी चाना थकनबा पोचै लेनिंगागी पैसा अमतसु लैरोइदरिबनी मसिगी मतुंगदा जिम अदु थबक सुबा यावरमी महांगना थबक सुबा मतमदा महाकी पार्टनर अमगा थबक सुमिनरमी
matam asida maki partner aduna gymda asumna hairami kaidawrage nahaki nakhut adu aikoina thabak tawba matamda aikoi ani gi thabak asina mayamna tawnariba asigi yamna taptuna leire oisu mayamna tawnariba asigumna yamna thuna tawsi haina hairami karigumba aikoina thabak asi taptuna leiba tarabadi mayamna phangnariba paisagi chang adu yauna aikoina phangaroi haina so hairami maram asina aikoi anina thabak asi phajana yamna thuna yangna tawsi haina hairami tamasida gymna mahaki partner aduda asumna hairami aigi jet thangba khut achi tekibana maram oiraga nahaka thabak tawinaba matamda taplibani dubu ai thabak asi yangnaba yamna kana honage haiduna mahaki partner aduda hairami sumna makhoi anina wari sanaduna leiringai matam asida mafam masigi makhoi bu thabak sualiba supervisor du makhoi ani gi manakta laktuna asumna hanga ami karino nakhoi anina murumurum sonduna wari sanaduna leiriba do masida gymga thabak suminariba mahaki partner aduna supervisor aduda asumna haira ami aiga thabak suminariba nupa asi mahaki makhut asi tekpana maram oraga aikoi anina thabak suba matamda khara tappe haina haira ami adudagi supervisor aduna makhoi anida karimta hairam dabida mafam asidagi chatkhirami mathangi sinda gymgi mayumdu ulai airiba matam asida gymgi imung aduda thaliba maigi paisa adu ngasidagi na tha marigi mamangdagi paisa hapaktabana maram oraga haki maigi bill asi $44.12 due chatuna leirami ramasina makhoi yum asida electricity department gi mi laktuna makhoi yum gi mai asi kakthatlani haiduna tawraga leirami dubu hojikti James ki makhutta mai gi bill asibu thidoknabagi damakta paisa amata leiramde ahake makhutta hojik leiri bahaibabu $3.44 kak leirami James na mahaki mayumgi pochai kya ama yolaga mai gi bill adu thigi haiba tarabasu mahaki yum aduda pot amata leiramde karigino haibagi maramdi mamangda mahaki pochai kya ama loina yonthokibagi orami maram masina makhoina kendan thanduna leiba tarabasu kendal aduna nongmadi salamba yai adubu makhoina mafam asida kendal thanduna leiba haiba si oithoktabani maramdi makhoina hojik leiriba mafam asi yamna ingami maram asina makhoina electricity gi heater sizinaduna leiba natrabadi makhoina mafam asida leiba haiba si oithokte masigi matungda makhoigi maigi bill adu thidamana maram oraga makhoigi mai adu kakthatkirami madudagi makhoigi mai adu kakhibana maram oiraga gymgi macha singaduna yum adigi manungda leiba matamda makhoidi yamna ingami mathangi numitta gymna thabak sururaga mayumda halakpa matamdadi mahaki macha singadu mayumda amata leiramde maram masina gymna mahaki nupi meda macha singadu karaida chatkhare haina hanga ami masida mena mahaki nupa gymda asubna haira ami khoigi hojik leiriba condition asina maram oiraga aikhoigi icha singaduna mafam asida leiba haibasi narak yeklakpa yai maram masina aikhoigi icha singadu aigi ichegi manak amadi aigi babagi manakta loina thindokkhare haina haira ami mahaki nupigi wa adu tarba matungda gym adu yamna sauna mahaki nupi aduda asumna haira ami aikhoina aikhoigi icha singachibu migi memda thaiduna thamba haiba asi aikhoise karimta sudare aduga aikhoigi icha isu singase thakpa ngamdre haibagi mong natra nahakna sumna toramba asi aidi yamna yaningde haina mahaki nupi aduda sauna hairami aduga gymna mahaki nupi meda asumna so hairami aina aigi janupada wasaktuna asumna haiki madudi aigi samata migi memda thamoi aina hinglingai matam masida aigi thongna pangantana paisa mayam ama talaga aigi chabu yamna nungaina thamgani haina aina wasakhraga hojikti nahakna aigi wasakpu thugaire haina mahaki nupi aduda hairami hayesi taraba matungda gymgi nupi mena gymda asumna haira ami hakna isa singda adugumba wasak adu sa e haiba du aidi khangdabana maram oiraga aigi isa sing asina karingumba narak yelakpa tholakpa tarabadi aikhoi anida yamna warakani khanbadigi aikhoigi family da sinakhibani haina hairami gymsu mahaki nupigi wari asi taraba matungda yum adugi mapanda tuminna thokhirami gymna mayumdagi thoraba matungda Public Emergency Relief Administration Office ta changkirami madudagi gymna office adugi manager aduda mahaki yumgi thoiba problem sing amadi mahaki leita laira sing adugi asengba wari sing adu loina lirami maram masina gymda office aduna $19 pira ami airiba office asi leita laira singi wa tabi naba leiba office amani maram masina gymgi asengba wari sing adu khangaba matungda makhoina gymda $19 pira ibani gymsu $19 adu pairaga manak nakpada leiba boxing sanaba mamada la ami gymna boxing sanabangi mafam aduda changaba matungda makhoigi counter guest room adugi manungda leiramiba mi sing aduna gymbu masak muna khangba miyoi ngata oirami madudagi gymna mafam asida leiriba miyoi sing aduda mahakna thamoi sengna sumna haijarami ihakna electricity gi bill adu thiba ngamdabana maram oiraga aigi cha phawbada mi gi memda leikhre aikhoina aikhoigi cha chu sing asibu aikhoigi naktigi yamna lapna thamba asi aikhoina mama mapa ama oina aikhoigi cha sing asibu thakpa ngamdre haibani maram masina aina boxing asi sanadrabadi aigi family asi matau karamna chalaiba ngamgadoribano madi aina electricity gi bill asi thidoknabagi damakta aigi khutta
पैसा असि सुदना लेरे अइना लेरिबा पैसा असिदा इलेक्ट्रिसिटी की बिल अदु थीगे हाइबा तारबदी $18 गा सेंस करगा वातुना लेरे मरम असिना अइबो अमुक्तदी बॉक्सिंग सानबा असि याहनबियु हाइदुना अखोइदा रिक्वेस्ट तौदुना हाइजरमी दुगा अइना बॉक्सिंग असि सानरबा मतुंगदा बॉक्सिंग सानबदगी फंगपा पैसा अदुना मईगी बिल असि थिदोकपा ngamlaba matungda aigi isasing aduga aiga amuktadi yumda pulap leiba adu phanganbiyu haina hairami duga jimna amukka su asumna hairami aina mafam asidagi atopa mafam amada chatkiba tarabadi aina mafam asida amu hana lakpasu phangaroi ramasina aina nakhoi myamgi manakto oina laktuna nakhoigi mateng oina niribani ramaduna aina hairiba asi amuktadi yabiyu haina haijarami wahai sing asi haiba loreba matungda jimna mahaki upiba tupi du lokthoga pham asida leiriba miyoi sing adudigi paisa gi mateng nirami pham asida leiramba miyoi sing aduna su jimgi tupi aduda makhoi gi ngamjaba paisa sing adu lokthoga hapirami jimna paisa sing adu puraga thorakpa matamdadi mahaki mamangda mahaka yamna luna tinaba joy hariba misak adu leptuna leirami adudigi jimna Joy manakta changduna asumna haijarami aina nahaki asabu loina thugaikhre maram maduna aibo mukta ngakpiu haina hairami masida joyna jimda asumna hairami karigidamakta nahakna ingonda sorry hairibano sorry haigadabadi aina nongonda haigadabani maramdi nahaki nakhut adu te aina khangna nahakse boxing chanan kiba aduna maram oraga ngasi thoiba thokdok mayam asi thoibani duga joyna jimda asumna hairami farese hanagi wari sing adu to Hojik nahaki electricity ki bill adu thina bagidamakta nangonda paisa kya watli jimna su maki phangaiba paisa sing adu thiba loraba matungda joyda sumna hairami hojikti maigi paisa adu thina bagidamakta aingonda $50 cents khaktang watle haina hairami dudigi di joyna jimda maki watliba $1.50 cents adu pirami masigi matungda jimna paisa sing adu puraga mahaki electricity ki bill adu thidoami maigi bill adu thiba loikraba matungda Jimna mahaki macha ahum adu mayamda poraktuna makhoige yamna nungaina leirami dubu aseng mamakidi jimgi imung asi hojik yamna nungaibadi nattaribani makhoigi imung asida hek yengoba punamakta awatpagi awatpa ngakta oiduna leirami hojikti jimgi makhut soktuna leikhiba adusu loina pharami jimgi makhut jet aduna soingai matam aduda mahaki makhut oiduna thabak mayam ama sukhiba aduna maram oraga mahaki oithangba makhut adusu yamna singami tanja asida Jimgi mamanaba joy adubu jimbu thiba jimgi manakta laami duga joyna jimbu unaraba matungda joyna jimda asumna hairami aina ngasidi nahaki nungairaba paw ama puduna lakle madudi nahakna fight ama phunanabagidamagta aina program ama sille duga aihakna committee gi miyosing aduga wari singsu loina sanarabani nahakna fight asi phunahanba haiduna aduga nahakna sanagadoriba asi supnagi match ama khaktani nahakna match adu sanabagidamakta $250 su phangadoribani haina hairami dubu aina nawanda paisa asi phangnabagidamakta fight ama sanahangadoriba asi nahakidi yamna khudong thiningai amani adudi nahaka fight tawgadoriba misak adu con giferni con gifer hariba misak asi yamna sathiba amadi fight yamna haiba misak amani duga mahakse Pitribigi oinasu anisuba rengda leiriba misak amani rak asida nahakidi nakhusu yadana leiribani masigidamak khanbada nahakna matau kramna misak aduga fight tawgadoribano haibadu aina khanbada ayyamna wai haina hairami loina mukasu hairami nahakna nupa aduga fight tawboloraba matungda nahaki phiba masi kamaina tawgani haibadu su khanbada ayyamna wai jimnasu mahakna phanggadriba paisa aduna mahaki yumgi awatpa sing adu karadu oisu menkhatpa ngamabadi haiduna joina hairiba wa sing adu jimna loina accept toromi jimgi punsida mahaka fight torokpa matamda mahakpu kanamtana no off piba ngamaktribani loina mo haira ami hantakki matang asida nahaki sang sama phangorabadi haiduna aina nangbu fight adu sananabagi damakta mafam asida laibani Athangi nimitta jimna mahakna fight tawgadriba ring bout adugi mafamda laami aduga mahaki dress sing adu loisalami matang asida joychu jimgi manakta changtuna jimna tawriba thabak sing aduda mateng pangselami tanja asimaktada joyna jimgi mabuktagi karinguma makhona ma tara ami aduga joyna jimda karino nahaki nabuktagi taraiba makhona si haina hangami sida jimna joyda asumna hairami aina ayu haugalakpadagi sup ama khatangdagi hena thaktari maram asina aigi puk asida karimta yaudabana maram oraga aigi puk asidigi makhon thoraibani haina hairami sida joyna jimda asumna hairami karino jim nahakpu ngawrabro ayuktagi na hojik phawbada nabukta karimta tadraga miyo esiga nahaka matau karamna fight tawgadoribano nahakna asumna tawbasi idea ningde haina hairami Joygi wai sing adu taraba matungda jimna joyda asumna hairami
Joy nahaknadi khangamoi aigi imung aduda nomugi chara ani phawa chaba ngamdana leiribani maram masina ngasigi numitta aina sup ama khak thaiba asina aigidi yarabani masigi damakta nang waroganu haina hairami jimgi wahi sing asi taraba matungda joina jimgi chanaba khara pora ami aduga jimna chanaba sing adu chaba loiraba matungda jim madu fight ki damakta ring bout aduda la ami numit asi 13 June 1934 gi matamni numit asida match asibu yengba laiba audience mayam aduna sigi match asi Jimga sanagani haibagi pawasi taba matamda audience mayam adu yamna sawningami amadi match asi kadungdungda nungairaroi Jim asi soidana magi maithiragani haina hairami sigumlaba match asidi tha kya natraga chahi kya changna practice tawraba matungda sanagadaba match oibana adubu Jim hariba misak adudi mahaki mayumgi leita lairabana henbana thabak suduna leiba misak aduga match asi matau karamna sanagadoribano haina audience singaduna yamna saromi adubu makhogi match adudi sanaba hokirami makhogi fight asida ahanba round aduda Jim asibu goalkeeper hariba nupa aduna yamna tamthiba mongda fudatpadigi Jim madu leimaida tarami adudigi just aduna Jim adubu masing tara thirami masing tara thirakpa aduna loidringaida Jim adu hawgalami dudigi Jimna mahaki jet thangma makhut adu sokkibana maram oraga jet thangma makhut adu yamna sizina dabida ahaki oi thangma makhut adu sizina raga goalkeeper hariba misak asibu yamna tamthiba mongda fudala ami chumna Jimna fight adu phajana punarakpa horakpa matam adudadi ani suba round adu loisan kirami matang asida joina Jimgi manakta changtuna Jimda sumna hairami Jim ai nahakpu yamna thagatli hakna nahaki atekpana khut asi yadabadagi hakna thabak suduna paisa tanaba honaba matamda nahaki oi thangmana khut asi phajana sizinabadagi hojikti nahaki oi thangmana khut asina yamna fast oina nahaki opponent asibu phuba si uba matamda ayakti yamna pele tuga nahaki hanagi thongna adu hojik papa halamdari sigi fight asi nahakna soidana making ngamgani haiduna joina Jimda pungning thakot pirami sigi matungda makhogi ahum suba round adu phunaba hora ami hairiba matam asida Jimna yamna kanna honaduna goalkeeper hariba misak adubu yamna tamthina phudatpadagi Prithibigi ani suba rank oiriba misak adu mafam asida knock out piduna maithiba pirami asumna imsu bangna yamna kanna honaduna fight asi ngamba duna maram oraga mak yamna haraujarami tuga mafam asida fight asibu yengiba audience mayam adunasu yamna thajadaba mawongda Prithibigi ani suba rankda leiriba goalkeeper hariba misak asibu Jimna knock out piduna maithiba piba si uba matamda makhoi mayam adu yamna ngakcharami amadi Jimbu thagatpa phongdoami aduga mafam asida leiriba reporter ke aduna Jimgi manakta changtuna photo ke amasu kapami aduga mangonda question ke amasu hangami aduga Jimsu ngasigi fight asina maram oraga mahak Prithibida maming yamna chatpa misak amasu oikhirami masigi matungda Jimsu mahaki phangmam thokpa $250 adu phangaba matungda mahaki mayumda halaami sumna Jimna mahaki mayum aduda yaroba matungda mahaki family members sing aduga phaminaraba matungda mahakna phangkhiba $250 adu puthoktuna ulami Jimgi macha sing adusu mahaki mapana boxing adu ngamaga paisa porakpa adu uba matamda yamna harauna mapa aduda konsanjarami matam asida Jimgi nupi me adudi mabukningda ketang warauna mahaki nupa Jimgi manakta changtuna asumna hairami nang makhatana boxing asi sanagidura asida Jimna mahaki nupi me aduda asumna hairami I makhatana boxing adu sanaba chatlaroi sigi match adu khaktani makhoina silom leba asi mesu mahaki nupagi asigumlaba wayesi taba matamda mabukningda khitangdi haraujarami mena karigidamakta mahaki nupa Jim asibu boxing sana haningdribano haibigi maramdi boxing hariba masana asi yamna risk leba di miyoibagi thawaibu siba yaba game amani maram asina mahakna yamna nungsijariba mahaki nupa Jim asibu mahaki manaktagi yamna lapna chatkidra haina khanbagi mahakna boxing asibu sana haningdribani thangi sinda Jimna load unload tawba maduda thabak suba laami haibadi Jimna mahaki nongmagi tawdaba yadaba haibadi dogs da laaga thabak subagi thabak asi tawribani masigi matungda Jimna mahaki imungda tolamba paisa mayam adu mahakna phangkhiba $250 aduna loina singba loiraba matungda mahakna dogs mafam asida laaga thabak kaya amasu suribani mathangi sinda Joy adu Jimgi manakta laktuna asumna amu haira ami Jim nahak ani suba chang soina nahak boxing sanabagi chang samasu phange maram asina nahak hantaki boxing asi sanadaba yadabani haina hairami dubu hairiba matam asidadi Jimgi nupi me aduna mahaki nupa Jim asi boxing amohanna sanaba adu pamdrabani matam asida Joyna Jimda mukaso asumna hairami Jim nahakna hantak ani suba chang soina boxing sanaba phangiba asidi practice tawba mafam amadasu chatribani nahakna practice tawna $175 amasu phangadoribani asigumlaba Joygi wahi sing asi taraba matungda Jimgi nupi me aduna asumna hairami ai nahaki damaktadi yamna chawthokchai adum oinamak aina nahaki maramda chawthokchariba asi nahakna boxing sanaba adugi natte
ꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯔꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯥꯊꯩꯔꯒ ꯖꯤꯝꯅ ꯕꯣꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯌꯥꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯖꯤꯝꯒꯤ ꯅꯨꯄꯤ ꯃꯦ ꯑꯗꯨꯅ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯥ ꯖꯤꯝ ꯑꯁꯤꯕꯨ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯄꯤꯔꯤꯕꯅꯣ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯋꯥꯕ ꯇꯥꯍꯧꯔꯒ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯦꯀꯦꯟ ꯆꯥꯟꯁ ꯑꯣꯏꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯒꯤ ꯑꯌꯥꯕ ꯑꯁꯤ ꯅꯍꯥꯛꯅ ꯄꯤꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯅ ꯖꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯖꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨ ꯖꯣꯏꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ $175 ꯑꯗꯨ ꯖꯤꯝꯗ ꯄꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯏꯅ ꯃꯦꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯖꯤꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯑꯐꯕ ꯐꯥꯏꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯝ ꯑꯁꯤ ꯐꯖꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯑꯒ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨ ꯑꯩꯅ ꯎꯕ ꯄꯥꯝꯕꯒꯤ ꯃꯍꯥꯛꯁꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯕꯣꯛꯁꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯖꯤꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯐꯥꯎꯕ ꯃꯊꯧꯅꯥ ꯂꯩꯕ ꯐꯥꯏꯇꯔ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯝꯒꯠꯂꯒ ꯅꯤꯌꯣꯝ ꯆꯨꯝꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯍꯟꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯝꯒ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯋꯥꯔꯜꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯕꯣꯛꯁꯔ ꯑꯃꯒ ꯐꯥꯏꯠ ꯇꯧꯍꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯉꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯝꯕꯁꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯖꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯖꯤꯝ ꯑꯗꯨꯕꯨ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯝ ꯑꯗꯨꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯝ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ 16 ꯅꯕꯦꯝꯕꯔ 1934ꯒꯤ ꯃꯇꯝꯗ ꯎꯠꯂꯛꯏ ꯃꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤꯝꯒ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯋꯥꯔꯜꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯖꯣꯟ ꯍꯦꯟꯔꯤ ꯂꯦꯗꯤ ꯀꯧꯕ ꯑꯐꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯦꯆ ꯑꯁꯤ ꯖꯤꯝꯒꯤꯗꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯦꯆ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯖꯣꯟ ꯍꯦꯟꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯋꯥꯔꯜꯒꯤ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯕꯒꯤꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯖꯣꯟ ꯍꯦꯟꯔꯤꯅ ꯖꯤꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯠꯂꯝꯃꯤ ꯃꯍꯥꯛꯅ ꯁꯥꯊꯤꯅ ꯐꯨꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯝꯒꯤ ꯇꯤꯠ ꯒꯥꯔꯗ ꯑꯗꯨ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯇꯥꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯆ ꯑꯁꯤꯕꯨ ꯌꯦꯡꯉꯤꯕ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯖꯤꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯑꯁꯤ ꯍꯜꯂꯣꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯤꯁꯛ ꯑꯁꯤꯕꯨ ꯖꯤꯝꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯉꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯝꯁꯀꯤ ꯋꯥꯈꯜꯗ ꯈꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃꯗꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯝꯃꯤꯕ ꯑꯁꯥ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯡꯍꯟꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯟꯗꯣꯏꯒꯤ ꯁꯔꯨꯛ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯦꯆ ꯑꯁꯤ ꯀꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯇꯤꯠ ꯒꯥꯔꯗ ꯇꯥꯈꯤꯕ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯃꯌꯥ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯃꯤ ꯑꯗꯨꯒ ꯖꯤꯝꯅ ꯃꯊꯪꯒꯤ ꯔꯥꯎꯟ ꯑꯗꯨꯗ ꯖꯣꯟ ꯍꯦꯅꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯠꯂꯒ ꯅꯣꯛꯑꯥꯎꯠ ꯆꯠꯍꯟꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯁꯨꯝꯅ ꯖꯤꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯃꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯑꯃ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯝꯅ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯀꯌꯥ ꯑꯃ ꯃꯊꯪ ꯀꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯤꯝꯅ ꯉꯁꯥꯏ ꯏꯃꯔꯖꯦꯟꯁꯤ ꯔꯤꯂꯤꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯇꯒꯤ ꯄꯨꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯒ ꯍꯥꯞꯄꯒ ꯂꯣꯟ ꯑꯗꯨ ꯁꯤꯡꯗꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯖꯤꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯅꯝꯕꯔ 1 ꯇꯥꯔꯤꯕ ꯕꯣꯛꯁꯔ ꯑꯗꯨꯒ ꯃꯍꯥꯛꯀ ꯐꯥꯏꯠ ꯇꯧꯕ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯣꯛꯁꯔ ꯑꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯅꯝꯕꯔ 1 ꯇꯥꯔꯤꯕ ꯕꯣꯛꯁꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯦꯛꯁꯋꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯕꯣꯛꯁꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯕꯣꯛꯁꯤꯡꯒꯤ ꯀꯃꯤꯇꯤ ꯑꯗꯨꯅ ꯖꯤꯝ ꯑꯃꯗꯤ ꯖꯣꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯖꯤꯝꯒꯤ ꯃꯊꯪ ꯁꯥꯟꯅꯒꯗꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃꯗꯤ ꯃꯥꯏꯊꯤꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯃꯔꯝꯗꯤ ꯃꯦꯛꯁꯋꯦꯜ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀ ꯐꯨꯅꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟꯠ ꯑꯣꯏꯔꯤꯕ ꯐꯥꯏꯇꯔ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯔꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯠꯇꯣꯛꯈꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯝꯒꯤ ꯃꯊꯪ ꯐꯨꯅꯒꯗꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤ ꯖꯤꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯃꯗꯤ ꯃꯥꯏꯊꯤꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯃꯤꯇꯤ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯖꯤꯝꯅ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯇꯧꯔꯤꯕ ꯐꯥꯏꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯕꯅ ꯖꯤꯝꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯤꯝ ꯖꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯖꯤꯝꯒ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ
Maxwell hariba nupa dusu yauduna leirami aduga Maxwell na Jimda ju bottle amabu give oina pirami matam asida Jimna Maxwell da request tawduna asomna hajarami adudi leiriba parja mayam asigi mamangda amadi aigi nupigi mamangda nahakna game sanaba matamda nahakki opposite fighter sing asi nahakna hato e haibigi paw asi aigi nupidadi tahalakanu haina hairami Aramdi makoina karigumba wari asi takiba tarabadi makoina thawai yamna nungairoi aduga aina match asi sanaba phangkidabasu yai maram masina aigi nupi angangna thawna handanaba wai asi haibirakanu haiduna haijarami adudagi Maxwell na Jimda mo haira ami hangna match asi mayam mamangda sanaroi haina haidokho adu nataba tarabadi aikhoi anigi fight aduda nahak soidana maki sigani haina hairami sumna Maxwell na Jimda yamna usitana hairakpa wahi asi taba matamda Jimna su karisu thokchadabida Maxwell da ai nahaka soidana maki fight tawgani haina hairami khoi anina asumna wari sanaduna leiringe matam asida Jimgi nupi me adu makhoi anigi manakta changchala ami duga Maxwell na me da asumna haira ami nahakna hojik lukhrabi ama oiduna leiba haiba asi yamna naha oiri maram masina nahaki nupa asi phajalu karigumba aiga fight tawba tarabadi nahaki nupa asi ring bout aduda soidana maki sigani sumna Maxwell na yamna usit thoidana ngangpa wa asi taba matamda me na mahaki makutta pairiba likli da yauriba ju adu Maxwell gi mamaida haijalamaga makhoi mafam asigi thora ami Jimna mayumda yoroba matamda mahaki nupi mena mangonda asumna haira ami nahak Maxwell hariba misak adugadi fight tawba du yaganu nahak na topa fight macha kaya ama sano maduda ai karisu thingoi adubu Maxwell hariba nupa adugadi nahaka kaidongnungda fight tawganu haina mahaki nupi aduna Jimda haijarami dubu Jimdi mahaki nupi mena hariba singatu amat taramde madugi mahutta Maxwell hariba nupa aduga mahaka soidana maki fight tawgani haiduna leptuna leirami dum oinamak Jimna aroiba matchda John Henry hariba misak aduga sanakiba matamda wanda phangkiba China amadi mangonda recovery oibagi arigumba macha khara adum watuna leirami maram masina James na Maxwell hariba nupa aduga soidana maki fight tawgani haiduna lepaga leirami adubu Jimgi oinadi hojik yamna khudong thinigai gi machak amani maramdi Maxwell hariba nupa asina fight tawrokpa matamda mahaki opponent sing asi ayamba matamda adum hatoi mathangi sinda 13 June 1935 ki matam ama daulai Airiba numit asi Jim amadi Maxwell makhoi anigi fight tawgodoba numit ni numit asida Jimna mahaki nupi angang sing adu nuksina loinaramlaba matungda mahak gari tongduna fight adu tongnabagi chatkirami aduga somduna me amadi mahaki macha sing aduga church chatuna mahaki mapuroibana ngasigi fight asida khudong thiba phatta nungda thoktanaba haiduna farda da hajarami dubu hairiba matam asida church adugi manungda leramiba mi mayam aduna Jimgi damak prayer tawduna mahakpu karisu soida ngamdanaba haiduna prayer tawduna leirami aduga father aduna meda sumna haira ami aikhoigi praja mayam asina Jim mase hero amani haina khallibani maram masina mahakna ngasi tawgodriba fight aduda mahaki masada asoi angam amata yaudana haiduna aikoi mayam changduna lai khuramibani haina haira ami sumna father amadi church asig manungda lerimiba mi mayam asina mahaki nupa Jimgi damakta yamna khanbiramba si uba matamda megi thamoida yamna apenba amadi harauba pokjarami duga megi thamoida su thauna kaya amasu laami sigi matungda mena church tagi thoraga mahaki nupana fight tawna phamadu laami duga mahaki mapuroiba Jimna leiriba kadu changaga mena sumna haira ami hangna haikibada angidamakdadi aina panganni aina asani duga nahangna waraba matamda aina tana nahakidi kanamta leikide haiba natra maram masina aina nangidamakta ngasisu leptuna leiri maram masina ngasigi society asida leiriba praja mayam masina nangbu hero amani haina khallibani sumna ai kaktana tana praja mayam masina su nahapoi hero amani haina khalliba asida asidigi nahangna sananingba boxing adu sanaba matamda aina nangonda ayatpa panba amata piraroi haina hairami di nahangna ngasigi match asi mai paktaba sungya yadabani aduga praja mayamna nangonda thamiba thajaba asisu amata manganba yade haina hairami aduga nahangna ngasigi match asi phajana sanagadabani hairaga mahaki mapuroiba adubu pungning thawatpiduna mangonda konjanjarami duga mahaki nupi mena asumna so hairami nahaki thongna leiba honaba kanba asigidamak praja mayam asina nahaki naming kaya amasu tholi madudi burger bulldog apaw kanba kaya gi maming su tholi ga nahaki honaba kanba mai pakpa asina maram oiraga news reporter amana su nahaki naming asi Cinderella haina su tholi madudigi Jimna mahaki nupi me aduda asumna hairami ai ngasi di pele nahakna hairiba mayam adu loina khangi aduga nahaki thajaba amadi mayamgi thajaba sing asi aina sungmang mangaloi
Maram aduna nahak yumda phajana leiramo aina match asi mai paklaga yumda halakpa adu ngaiduna leiramo haina hairami asumna Jim gi nupi me aduna chatkraba matungda Jim su mahaki dress adu setpa loiraduna ringbout aduda phunanabagidamagta thorami amadi Jimna ringbout aduda yorokpa matamdadi akoigi stadium asida ngasigi fight asibu yengba laamba miyam asi uba matamda Jim adudi yamna ngakserami aduga mafam asida leiriba audience mayam aduna asuna khanarami madudi Jimna ngasigi fight asida Maxwell ga phunaba matamda mahaki thawai asi soidanamaki mangbasu yai adubu mahakti aikoi praja mayam gidi hero amani maram masina mahakna ngasigi fight asida maithiba yadi haiduna audience mayam aduna mangonda encourage tawbirami amadi match asibu yengba phangokdaba ticket phangokdaba mayam amana TV amadi radio da Jim gi fight asibu tanabagidamak amadi yengnabagidamak yengduna lerami hairiba fight ki numit asi Prithvi gi itihas asida kaubwa ngamdana yektuna lehoragadaba 13 June 1935 ki matam adubuni asigi matungda makhoigi ahanba round adu phunanabagidamakta sem sarami hairiba ahanba round asida Maxwell na Jim asibu kaisuk thawoidabida sanarami adubu hairiba matam asida Jim di match asibu kadaba yade aduga mahaki prajagi amadi mahaki nupigi thajaba asi mangan ba yade haiduna mahakti thawai hakchang yauna sanaduna lerami asumna Jimna thawai hakchang yauna sanarakpa sina maram oiraga Maxwell gi oinadi khudong thiba amadi akaiba amadi mangonda maithinabagi masak am oina phil ama phawrami matam asida Maxwell na khangami madudi Jim asi mahakna irai laina maithiba piba ngamoi haina maramdi Jim hariba misak asi mathauna leiba amadi mahaki marinjen khaba amadi hojik chanariba match asina Maxwell na khangami maram asina Maxwell na mahakchu Prithvi gi oina number 1 tariba boxer ama oibana maram oraga ahangna karigumba ngasigi match asida maithi uba tarabadi mahaki mingchat asi loina mangkhragani haina khanbadigi mahakchu mahaki thawai adu khubakta haftuna sanaba hurami madudigi Jim amadi Maxwell makhoi anigi angamba pangan puthoknaduna match asi sanarami amadi Jim amadi Maxwell makhoi ani hojik awabagi awaba ngata mayoknarami adubu Maxwell hariba nupa asina pound sizinaduna Jim gi private part tabukta kinna tinjanduna mahakna match asi kanaba honarami adum oinamak makhoigi hojik sanariba round mayam asida Jimna Maxwell dagi score mayam ama henduna chalami sumna makhoina round kya sanaraba matungda Jim amadi Maxwell makhoi singadu pothanarami hairiba matam asida Jim gi manakta Joy adu laktuna Joy na Jim da asumna hairami Jim nahak nathongna napangan hanba yade ngasigi match asina nahakidi punsigi oiba mayama lepkaduribani aduga nahakna nathongna napangan handabida maxmo maithiba pigadabani wahi singase hairaba matungda Joyna Jim gi seba tawbirami masigi matungda Jim amadi Maxwell makhoi anigi last round adugi fight adu hauraami makhoi anigi last round gi fight asida makhoi amana amabu kanabagi yamna kanna fight tawnarami duga loina na audience mayam aduna su Jim gi maikaida leiduna Jim da thongna kya ama pibira ami aduga Jim gi wakhanda su khanjarami madudi mahak hojik sanariba match asida mahakna point helaga kaba du pamlamde maramdi Maxwell hariba world number 1 gi boxer asibu mahakna knock out chalanduna mahakna kaba du pamlami adum oinamak Maxwell amadi James makhoi anigi 15 super round amadi last round asi loiba matamdadi Jimna Maxwell dagi score mayam ama henduna leirami maram masina judge sing aduna makhoi ngasigi fight asida Jimna score mayam ama henduna mai pa ai haiduna laukthorami adum oinamak Jimna Maxwell hariba nupa asibu knock out chalanduna maithiba pige haiduna khalamba adu ngamdrabasu mahakna point henduna match asibudi mai paklami madudagi match adu loirakpana maram oraga hojikti Jimna mai paklabanina mafam asida leiriba audience mayam amadi mahakki friend Joyna Jim asibu thangkatlami hairiba matam asida news reporter kaya amachu Jim gi manakta chenchalaktuna photo kya kapami aduga mangonda question kya amachu hangami amadi match asina ikhoida takningi madudi asuk nangkhraba amadi khudong chadraba misak asina matau kramna asigumba angkak asi lanthokuna achauba world championship ama oiba ngamba haiba asi ngasi sangsara sida leiriba mioi mayam asida inspiration oiba yaba amadi mai pakpa yanabagi wari amani amadi Jimna New Jersey da anoba yum ama leiduna mahaki family members sing aduga macha machu sing aduga yamna nungaina hingkirami aduga loina na mahaki punsida awaba polum kaya ga loina na amadi depression kya na duna lakhiba adu hojikti mahaki anoba punsi amada laktuna dogs haibadi Lord amadi unload tobam khungukki factory adudagi mahakna yamna chawba heavy machine ama leiduna mahaki hoiba tonganba thabak makha jathaduna mahaki punsi adubu nungaina hingkirami
Filam asigi loisilakpada James na pokhibagi matam madu aikhoida khangalai madudi mahakse 1905 da pokhirami aduga mahakna sikhiba date aduna 1974 da laikhiramde asumna nungairaba movie asi matang aswaida loisan khirami karigumba ngasigi aigi explanation asida soikhiba lankhiba yaurabasu mayamna ngakpiu ngasigidi matang aswaida kainarasi